ꯈꯪꯒꯅꯤ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯨꯒꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯁꯇꯔ ꯒꯖꯅꯤ ꯑꯦꯂꯥꯏꯁ ꯃꯤꯁꯇꯔ ꯇꯥꯒꯨꯡ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯀꯛ 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 ꯀꯛꯄꯗꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯁꯇꯔ ꯄꯤ ꯀꯦ ꯑꯦꯂꯥꯏꯁ ꯃꯤꯁꯇꯔ ꯗꯥꯏꯅꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯄꯣꯠ ꯆꯩꯁꯤꯡꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ machet masih sila siapa kan sila satu ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯀꯛ ꯃꯀꯛ ꯀꯛꯅꯤꯡꯗꯅ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯁꯣꯝꯒꯤ ꯃꯍꯥꯗꯨꯠꯁꯤꯅ ꯀꯩꯗꯧꯕꯅꯣ ꯂꯥꯛꯏꯁꯤꯅ ꯉꯁꯤꯗꯤ ꯑꯐꯪ ꯑꯐꯪꯕ ꯀꯛꯀꯦ ꯈꯪꯒꯅꯤ ꯑꯩꯒꯤ ꯊꯥꯡꯒꯤ ꯃꯌꯥꯁꯦ ꯌꯦꯡꯉꯨ ꯉꯁꯤ ꯃꯀꯛ ꯃꯀꯛ ꯀꯛꯀꯦ ꯉꯁꯤꯗꯤ ꯈꯪꯕꯅꯤꯗꯅ machet masih sila sang meninggi mahasiswa kaidoria kan machet masih sila satu Hey, nang si kadong lai na ha. Ay yung pamam nila nang si kaday na ha. Eh? nang kaya ko ay gusto Nang na pa mi siya. Kaya ito na hayo dudi. ay ya pa mahalaga nang pilang ng betul Nang dia pa si kaya na hayo. Ay pige. ay pa ay pa di machet masih sila Kali! Ay nang pama na! Magang magagkakwanin! Ay Gajini ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯀꯛ ꯀꯛꯄ ꯅꯪ ꯍꯧꯖꯤꯛ ꯀꯛꯊꯠꯂꯒꯦꯗꯣ ꯅꯪ Kali, nung hujik, macam sila sa tuhod na. Ay na pa mo, tari na. Ay nga pwede ko, shit ko pa ako, sila tari na. Raiko, nang napami si Karino. Ay na pa mo, masisila sa haba. Ay napama na, makak pa. Aduri, ibanigi apama si pangpo si. Ngashidi nangi na punsi loredo. Aigi makak po pami bisay. Ngashidi nang wanda kakagani. 시어디 소이는 게 하니 맞제 셰프제 피자로 하게 시디 세 아이나 막각 탈라가네 마카다기 쿨러 뿌렸거니 맞제 셀라가 하오는 자로 하이니다 하이 봐봐 이거 아씨 또 양을 쿨러가 빠이라고 또 하면은
Thôi thôi thôi. Tao lần một tiêm trò hù ghê bro. Xe. Kari. Siam kiêng rồi chú mana, siam hòng rồi trai chú, mà thiếu vô ngắm cha phẳng được ra là mà chú bộ. Mà thằng episode tất thèn này rồi chú bộ.